Hello guys! Welcome back to my another mukbang video sa iswari do. Ay di miyang masami na ginay na kanu jo pork sing ngasi di pork sa father na thongda ne pet ke nai da ra gina ko fa zai yam no pork che ko aduga pork se thong kan de ngasi di pork khatang ni tawre ko pork khatang tawre duga si gi salad ma cha jim tang hap chale salad si dai hai di champram ma cha jim tang chumjan ge ba na du dia kui kui haujan na ki tor sala si na ko rom ha mo du ka ba hausila si du ha mo ta si khulai jan tha 저 빠른 겨울에서 tawar 하고 싶은 중시야 고발자 좀
Thằng này sẽ hỏi em chứ. Chắc sẽ câu nổi tình đã. Quay là sao rồi? Sao chứ? Mà tao mình nó quay à? Lo matang sida. Ay nga sige ay po kimong bangyo lo sinjara
ꯃꯊꯪꯗꯁꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯔꯤ ꯑꯇꯣꯞꯄ ꯀꯔꯤ ꯍꯤꯟꯖꯥꯡꯒꯨꯝꯕ ꯄꯤꯖꯅꯤꯡꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯣꯏ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩ ꯆꯥꯅꯕ ꯑꯗꯨꯝ ꯂꯣꯏꯅ ꯍꯣꯠꯅꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯝꯇꯪ ꯆꯥꯃꯤꯅ ꯃꯊꯪ ꯁꯨꯝ ꯆꯥꯅꯒꯤ ꯇꯧꯖꯔꯛꯀꯦꯗꯣ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯍꯥꯏꯕꯤꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯄꯣꯠꯇꯨꯅꯦꯕ ꯆꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯅ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯔꯝꯃꯅꯨ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯂꯣꯏꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩ ꯏꯊꯟꯇꯅ ꯁꯤꯃꯥꯏꯅ ꯇꯧꯕ ꯉꯝꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯃꯗꯤ ꯑꯩ ꯉꯝꯖꯔꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ